ngasi February ki tanga mata phong khipa pause sanalibak pause na phongdi Rahul Gandhi ki karda sakhang da pasingna Nung Thomjillaktuna rally Thugainaba Hotnarakhre mapung ba pauda Manipur ki Khongjom War Memorial dagi Congress Party ki lusingba Rahul Gandhi na hudokladuna chatkhipa Bharat Jodoniya Yatra Bihar dagi luiraduna ngasi ayuk West Bengal gi Mal district ta changsilakpa matamda mafam aduda leramba mioi singna Rahul Gandhi na tongliba car aduda Nung Thomjillaktuna rally Thugainaba Hotnarakhre sakhangdaba sing mioi sing aduna Nungna Thomjillakpadagi Rahul Gandhi na tonglakpa car adugi sarukaya ate akai thokhi Nung Thomjillakpadagi thodok aduda Rahul Gandhi aso apan nangkhebagi paudi leite hairi rally aduda Congress Party gi Bengal unit chief Adhir Chowdhury su saruk yakhi rally salingai matamda miyamna Nung Thomjillakhiba aduda rally da saruk yariba Wayanandagi MP na yamna haina singna tamna miyam adudagi lapthoknaba honaduna tholakibani hairi Nung adu rally aduda saruk yariba miyamgi ahoba amani haina Congress Party gi Bengal unit chief Adhir Chowdhury na hairaduna thodok asigi matangda police na yamna kupna tejin humjingadabani haiki thodok adugi matangda Congress ki senior leader Joyram Ramesh na haikibada Congress Party na leibak asigi miyamda asuma well fanghanaba amadi amata oina punsinaba ngamnabagi pandamda pangtholiba Bharat Jodoniya Yatra asida Nungna Thomjillaktuna amadi atai atopa tongan ba tharang thausil sing sinduna thingnaba honaraklabasu kaidongaida rally ase thingmangamloi West Bengal ki Chief Minister na haikhibu wafam sing leibak miyamna so hena khangnaraba wafamni loinana West Bengal ki Chief Minister Mamta Banerjee na Jonathan Got Yatra amasu khudaki oina silaktuna ngasi Malda district ki English bazar dagi chalibani hainasu phongdokhi